Online Manipur YouTube channel as being video may public po mukan na taramok sa dihan badem na maru ipaw update tamjage Kongba Marugi Chingsang Pareng Amasung Chingthakta Kuki Millitantsingna Saba Bunkersing drone SIJANNADUNA photo NAMLUBADA NONGMEI KAPLAKHRE May dagi Kuki Millitantsingna Manipur gi apun bangam khai thugai raga tonganba administration logani haiduna state asigi mapung oiba yelho purupta onsinduna hingsai tambagi tamthirba lan chatharagliba asi lephanduna mahusagi ingtappa amasung tangdu leitaba fiam da purak nabani haina manipuri lenga ke maikai digi sing amasung tamda saba bunkersing lagani haina lauthokpagi thabuk amasung haurakraba matungda Imphal iski Sagol Mang Police Station ko liba Kongba Maru Lofamlen mathaki Chingsang Pareng de Kuki Millitantsingna makoigi Bunkersing hojik phawba sajinduna leirakpadagi drone SIJANNADUNA Bunkersing adugi video amasung photo sing mathang launanaba honarubada Bunkersing adudagi nongmai kapthorakhre thodok asigi pautabadagi ngasi nungthin mafam asida pausi asina sangsilubada Sambal Youth Club ki advisor ni haiduna saktak kiba mioi amana phungdorakhibada Kuki Millitantsingna makoigi Bunkersing dagi nongmai kapthorakhibagi thodok asi ngarang nungthin pung 3 rom tarakpada thokibani hairi Kongba Maru mathaki Chingsang Pareng gi sarukta hojik phawada Kuki Millitantsingna Bunkersing saduna afaba makalgi husu khulai paiduna leiri haibagi ngasi drone ama waiduna hairiba Chingthak Pareng asida thagatuna paw adu chumbrana trakna lanbra khangdoknaba hotnarubani Chingsang Pareng asigi mathakta wakan haina khangnaba mafam amadasu telecom gi service center amasu lei hairiba mafam asi Sagol Mang Police Station gi awang nongsupta sunatagi kilometer Makhairum damak lapna leibani hairi Chingsang Pareng asida hanmakai je drone SIJANNADUNA yengnadaba hotnakraba sumapan gi security personnel singna jamarna chingba thambadagi drone SIJANNABA yakidabani aduba ngasi amuk hanna drone thagatlaga Bunkersing mathang leiba unarakpadagi hena mayek sengna masigi photo amasung video na chingba launanaba khara naksinna paisillaga Kangringduna lakpasing khangdoknaba hodakibani hairi adum oinamak ngasiki drone survey adu Chingsang Pareng asigi mathakta bunker mapan pareng sana mathang leiba ukhi aduga Chingsang Pareng asigi atopa mafam singdasu bunker 3 dagi tadana leirambagi footage drone gi khuthangdagi phangba ngamkhi hairi amoromda Sinamkhul gi village protection force control room gi maikai dagi drone SIJANNADUNA akoibagi Chingthakta leiriba Kuki Millitantsing gi Bunkersing masak khangdoknaba makhatana hotna rubada Kongba Maru mathaki Chingsang Pareng Asikhaktana tana Kangpokpi district ki manung selliba aduga khwaidagi nakna mitai khulna sanjel lokna oiriba mayam maksing hairaga khangnaba sing asigi matongi sarukta su bunker kaya mathang leiramba thengnaki loinana kharga hena naksena paisinduna Bunkersing adugi chapchaba masaksing khangdoknaba hotnarubada Kuki Millitantsingna nongmai kaplakhi hairi club ki advisor ni haiba mioi asina makhatana phongdorakpada maksing hairaga khangnariba sing asigi mathakta leiragliba Kuki Millitantsingna Makharamda leiriba mitai khulsing tamna nongmai kapagi thodokti ngahek leitna yamna toina thogi makoina nongmai kapagi mayokta mari leinaba police station sing da wakat pasu kongai yaukre hairi panbeya badi Manipur lenga ke maikai dagi satharagliba lan asi lepna basing amasung tam ani gi taina bada saganak liba kanglup ani makki Bunkersing loina mak lautoklagani haiduna phongdokhibata natana thasi kunithoi gi numidang da su chief minister secretary tagi thorakhiba seron amana numit adudagi hauraga numit 30 gi manungda Manipur gi pumbada lanai mioi natrang mioi kanglup kharna pairiba illegal nongmai sing surrender tawrok naba khanghan kibasu leirikibani piriba numit 30 asigi manungda nongmai sing surrender tawrok labadi lenga ki maikai dagi akhannaban mireng yengani aduba numit asigi matam loiraba matungdagi di center amasung state ki security force singna asiguma makal gi illegal oiba khuchu khulai sing phagatnabagi damakta Manipuri sinba thungna search operation sing chatharakani nongmai pairamba mioi singi mathakta logi matung ina kanba thabuk sing laukat kani haina su phungtokhi